ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 13 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯑꯄꯨꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯔꯨꯞ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 14 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 14 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯤ ꯁꯩꯔꯦꯡ 5 ꯈꯛ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 14 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯍꯣꯖꯥꯏꯒꯤ ꯒꯧꯔꯅꯒꯔ ꯈꯨꯜꯂꯦꯟꯗ ꯄꯣꯛꯆꯕ ꯍꯧꯖꯤꯛꯅ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕꯤꯔꯤꯕ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯟ ꯑꯣꯖꯥ ꯂꯥꯏꯇꯣꯟꯖꯝ ꯅꯤꯂꯃꯅꯤꯒꯤ ꯁꯩꯔꯦꯡ ꯏ ꯃꯔꯤꯛ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ꯫ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 1984ꯗ ꯐꯣꯡꯈꯤꯕ ꯋꯥꯈꯜ ꯃꯩꯔꯥꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ꯫ ꯏ ꯃꯔꯤꯛ ꯈꯔꯇꯅꯤ ꯁꯔꯨ ꯁꯔꯥꯡꯒꯤ ꯂꯩꯇꯪꯒꯥꯏꯗ ꯑꯣꯟꯊꯣꯏꯅ ꯈꯥꯡꯂꯤꯕ ꯃꯩꯔꯤꯛꯇꯒꯤ ꯃꯩꯖꯥꯎꯕꯤ ꯍꯧꯕꯒꯨꯝ ꯏꯁꯤꯡ ꯃꯔꯤꯛ ꯀꯌꯥꯗꯒꯤ ꯇꯨꯔꯦꯜ ꯑꯣꯏꯅ ꯆꯦꯟꯊꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏ ꯃꯔꯤꯛꯇꯤ ꯍꯛꯆꯥꯡꯒꯤ ꯇꯣꯡ ꯀꯌꯥꯗ ꯂꯣꯟꯅ ꯊꯨꯞꯆꯕꯅ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯦ, ꯀꯅꯥꯅꯁꯨ ꯎꯕꯤꯗꯦ꯫ ꯃꯥꯒꯤ ꯃꯊꯃꯣꯏ ꯏꯁꯤꯡ ꯃꯔꯤꯛꯀꯨꯝ ꯄꯥꯝꯖꯕꯗꯣ ꯈꯜꯂꯤ ꯉꯁꯤꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯈꯟꯖꯕꯇ ꯉꯥꯏꯔꯕꯅꯤ꯫ ꯈꯟꯖꯁꯅꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯨꯃꯥꯡ ꯀꯥꯡꯅ ꯃꯔꯥꯏꯕꯛꯇ꯫ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 14 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯟ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯁꯩꯔꯦꯡ ꯖꯃꯨꯅꯥ ꯀꯣꯄꯤꯂꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ꯫ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 1930 ꯅꯣꯚꯦꯝꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 19ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯃꯁꯨꯡ ꯏꯪ ꯀꯨꯝꯖꯥ 2020 ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 19ꯗ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯏꯕ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯖꯃꯨꯅꯥ ꯀꯣꯄꯤꯂꯤꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯖꯃꯨꯅꯥ ꯀꯣꯄꯤꯂꯤ ꯀꯧꯕ ꯁꯩꯔꯦꯡ ꯑꯁꯤ ꯄꯔꯦꯡ ꯃꯔꯤꯅ ꯁꯥꯕ ꯂꯩꯆꯜꯅꯤ ꯑꯃꯁꯨꯡ 128ꯀꯤ ꯂꯩꯆꯜ ꯑꯣꯏꯕ ꯋꯥꯍꯪ ꯄꯥꯎꯗꯝꯒꯤ ꯄꯔꯦꯡ ꯅꯥꯏꯕ ꯁꯩꯔꯦꯡꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯄꯤꯕ ꯁꯩꯔꯦꯡ ꯑꯃꯅꯤ, ꯍꯥꯏꯕꯗꯤ ꯁꯩꯔꯦꯡ ꯄꯔꯤꯡ ꯃꯅꯨꯡꯗ ꯌꯥꯎꯗꯕ ꯁꯩꯔꯦꯡꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯋꯥꯃꯥꯡ ꯌꯥꯠꯄ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯋꯥꯃꯥꯡ ꯌꯥꯠꯄꯒꯤ ꯃꯇꯥꯡꯗ ꯑꯏꯕꯅ ꯑꯁꯨꯝꯅ ꯄꯜꯂꯤ: ꯖꯃꯨꯅꯥꯃꯨꯛ ꯑꯃꯁꯨꯡ ꯀꯣꯄꯤꯂꯤꯒꯤ ꯏꯄꯨꯟꯐꯝ ꯖꯃꯨꯅꯥꯃꯨꯛ ꯀꯧꯕ ꯂꯝꯗꯝꯕꯨ ꯎꯖꯔꯨꯕꯗ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏ ꯇꯥꯕꯨ-ꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯏꯐꯨꯠ ꯑꯃ ꯈꯪꯍꯧꯗꯅ ꯏꯆꯦꯜꯂꯛꯈꯤ꯫ ꯆꯦꯟꯊꯔꯛꯂꯤꯕ ꯏꯆꯦꯜ ꯑꯗꯨꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯨꯛꯆꯩꯒꯤ ꯄꯥꯝꯕꯩ ꯂꯧꯖꯗꯨꯅ ꯉꯧꯔꯕ ꯆꯦꯕꯥꯡꯊꯛꯇ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯈꯣꯠꯆꯤꯟꯖꯈꯤ꯫ ꯃꯗꯨꯇꯕꯨ ꯇꯔꯥꯒꯤ ꯃꯥꯡꯗ ꯄꯨꯊꯣꯛꯆꯒꯦ ꯈꯟꯖꯕ ꯀꯨꯏꯖꯔꯕꯅꯤ꯫ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯤꯡ, ꯊꯧꯗꯣꯛ ꯋꯥꯊꯣꯛ, ꯃꯇꯝ ꯑꯁꯦꯡꯕꯃꯛ ꯅꯠꯇꯦ, ꯋꯥꯈꯜꯅ ꯁꯥꯖꯤꯟꯅꯕ
ꯆꯥꯟꯅꯅꯕ ꯂꯦꯡꯁꯤꯟꯕꯅꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯤꯇꯩꯅ ꯅꯣꯒꯥꯎꯒꯤ ꯍꯣꯖꯥꯏꯗ ꯑꯍꯥꯟꯕ ꯇꯥꯔꯛꯄꯁꯦ ꯖꯃꯨꯅꯥꯃꯨꯛꯗꯅꯤ ꯍꯥꯏꯕꯁꯤꯗꯤ ꯁꯦꯡꯏ꯫ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯤ 1812 ꯏꯪ ꯑꯗꯨꯋꯥꯏꯗꯒꯤ ꯃꯤꯇꯩ ꯏꯃꯨꯡ ꯑꯃ ꯖꯃꯨꯅꯥꯃꯨꯛꯇ ꯂꯥꯛꯇꯨꯅ ꯂꯩꯔꯛꯈꯤ, ꯑꯗꯨꯒ ꯈꯨꯟꯗꯥꯕ ꯍꯧꯕꯁꯤꯗꯤ 1818 ꯏꯪꯒꯤ ꯑꯦꯄ꯭ꯔꯤꯜ 19 ꯖꯤꯒꯤꯖꯥꯟ ꯔꯥꯖꯕꯥꯔꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯈꯨꯟꯗꯥ ꯑꯍꯥꯟꯕꯗ ꯅꯣꯡꯒꯥꯈ꯭ꯔꯕ ꯒꯧꯔꯆꯥꯟ ꯁꯔꯃ ꯑꯃꯁꯨꯡ ꯅꯣꯡꯒꯥꯈ꯭ꯔꯕ ꯂꯥꯏꯁ꯭ꯔꯣꯝ ꯔꯥꯃꯥꯅꯟꯗ ꯁꯤꯡꯍꯣ ꯑꯅꯤꯅ ꯍꯣꯠꯅꯗꯨꯅ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯣꯏꯊꯣꯛꯅꯤꯡꯉꯥꯏ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯋꯥꯈꯜꯒꯤ ꯀꯪꯂꯩꯔꯣꯜ ꯄꯨꯋꯥꯔꯤ ꯑꯃꯒꯨꯝ ꯏꯖꯈꯤꯕꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯁꯥꯝ ꯁꯥꯍꯤꯇ꯭ꯌ ꯁꯚꯥ ꯍꯣꯖꯥꯏ ꯃꯁꯥꯒꯤ ꯑꯦꯛꯁ-ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯖꯥ ꯊꯧꯗꯥꯝ ꯕꯥꯕꯥꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏ: ꯖꯃꯨꯅꯥ ꯀꯣꯄꯤꯂꯤ ꯋꯥꯍꯪ ꯄꯥꯎꯗꯝ ꯑꯅꯧꯕ ꯃꯍꯥꯎꯒꯤ ꯂꯩꯅꯝꯅ ꯊꯜꯂꯕ ꯁꯩꯔꯦꯡ ꯂꯩꯆꯜ ꯑꯃꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯊꯤꯔꯕ ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡꯗ ꯁꯥꯒꯩ ꯖꯥꯠ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯂꯧꯔꯒꯇ ꯃꯥꯂꯦꯝꯗ ꯆꯤꯡꯂꯦꯝꯕ ꯑꯆꯤꯛꯄ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯁꯩꯔꯦꯡꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯂꯣꯏꯅ ꯂꯣꯏꯅꯅ ꯖꯃꯨꯅꯥ ꯀꯣꯄꯤꯂꯤ ꯇꯨꯔꯦꯜ ꯑꯅꯤꯒꯤ ꯏꯔꯤꯜꯗ ꯇꯥꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯃꯇꯝ ꯑꯃꯗ ꯃꯥꯡꯈ꯭ꯔꯒꯁꯨ ꯁꯩꯔꯦꯡꯁꯤꯒꯤ ꯂꯩꯔꯛꯇ ꯃꯀꯥ ꯂꯥꯝꯅ ꯁꯥꯠꯇꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ ꯑꯁꯥꯝ ꯅꯣꯒꯥꯎ ꯍꯧꯖꯤꯛꯅ ꯍꯣꯖꯥꯏ ꯄꯅꯥꯒꯤ ꯑꯦꯛꯁ-ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯁ꯭ꯔꯝ ꯒꯨꯂꯥꯝꯅ ꯑꯁꯨꯝꯅ ꯄꯜꯂꯤ: ꯑꯁꯩꯕꯅ ꯖꯃꯨꯅꯥ ꯀꯣꯄꯤꯂꯤꯗ ꯀꯣꯄꯤꯜꯒꯤ ꯆꯥꯅꯔꯕꯤ ꯖꯃꯨꯅꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯇꯨꯔꯦꯜ ꯑꯅꯤꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯤ ꯑꯃꯁꯨꯡ ꯌꯋꯥ ꯃꯄꯥꯎ ꯀꯌꯥ ꯄꯥꯎꯗꯝꯕꯤꯔꯅꯕ ꯍꯥꯏꯖꯔꯤ꯫ ꯏꯔꯤꯕ ꯈꯨꯠꯏꯁꯦ ꯃꯃꯥꯡꯗ ꯏꯈꯤꯕ ꯁꯩꯔꯦꯡꯒꯤ ꯁꯛꯇꯝꯒ ꯇꯣꯞ ꯇꯣꯞꯄꯤ꯫ ꯐꯣꯔꯥꯁꯤ ꯎꯄꯩꯅꯥꯁꯤꯛ ꯌꯥꯜꯓꯥꯛꯅ ꯅꯦꯄꯣꯂꯤꯌꯣꯟꯗ ꯄꯥꯟꯗꯝꯗꯨꯅ ꯍꯥꯏꯈꯤ: ꯅꯪꯅ ꯑꯔꯥꯏꯕ ꯄꯨꯡꯐꯝ ꯐꯥꯎꯕ ꯖꯣꯏ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯕꯗꯣ ꯑꯩꯅ ꯀꯂꯝꯅ ꯖꯣꯏ ꯇꯧꯕ ꯉꯝꯂꯦ꯫ ꯑꯁꯩꯕ ꯑꯦꯟ ꯏꯟꯗ꯭ꯔꯀꯨꯃꯥꯔꯁꯨ ꯍꯣꯠꯅꯔꯕꯗꯤ ꯅꯣꯡꯃꯗꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯖꯣꯏ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯊꯝꯖꯔꯤ꯫ ꯗꯈꯤꯟ ꯍꯣꯖꯥꯏ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯖꯥ ꯁꯥꯔꯣꯝꯕꯝ ꯆꯅꯨ, ꯋꯥꯍꯦꯡꯕꯝ ꯑꯣꯝꯕꯤ, ꯃꯣꯍꯤꯅꯤꯕꯥꯂꯥ ꯁꯤꯡꯍꯅ ꯄꯜꯂꯤ: ꯑꯁꯩꯕꯅ ꯁꯩꯔꯦꯡꯁꯤꯗ ꯀꯕꯤ ꯀꯥꯂꯤꯗꯥꯁꯀꯤ ꯂꯩꯆꯤꯜ ꯗꯨꯇꯤꯒꯤ ꯃꯃꯤ ꯈꯖꯤꯛ ꯇꯥꯔꯕꯁꯨ ꯁꯟꯗ ꯑꯂꯪꯀꯥꯔꯒꯤ ꯃꯌꯦꯛꯇꯤ ꯀꯕꯤ ꯃꯁꯥꯃꯛꯀꯤꯅꯤ꯫ ꯁꯩꯔꯦꯡꯁꯤꯗ ꯑꯁꯩꯕꯒꯤ ꯀꯜꯄꯅꯥ ꯁꯛꯇꯤꯒꯤ ꯃꯒꯨꯟ ꯃꯌꯦꯛ ꯁꯦꯡꯅ ꯃꯉꯥꯜ ꯇꯥꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯁꯤꯅ ꯍꯤꯡꯍꯟꯅꯤꯡꯕꯗꯤ ꯍꯛꯆꯥꯡꯁꯤꯕꯨꯅꯤ꯫ ꯑꯗꯨꯅ ꯑꯣꯖꯥ ꯑꯁꯩꯕꯒꯤꯅ ꯖꯃꯨꯅꯥ ꯀꯣꯄꯤꯂꯤꯒꯤ ꯃꯇꯦꯡꯅ ꯍꯤꯡꯍꯟꯅꯤꯡꯕꯗꯤ ꯅꯨꯡꯁꯤꯕꯕꯨꯅꯤ꯫ ꯂꯣꯏꯅꯅ ꯖꯃꯨꯅꯥ ꯀꯣꯄꯤꯂꯤꯒꯤ ꯄꯥꯝꯕꯩꯅ ꯃꯤꯇꯩ ꯏꯅꯥꯠꯄꯨ ꯃꯥꯂꯦꯝ ꯏꯃꯥꯅ ꯂꯩꯔꯤꯃꯈꯩ ꯍꯤꯡꯍꯟꯅꯤꯡꯕꯁꯦ ꯑꯁꯩꯕꯒꯤ ꯆꯥꯎꯔꯕ ꯑꯥꯁꯥꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯇꯥꯎꯔꯦꯝꯑꯣꯝꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯅꯣꯡꯃꯥꯏ ꯂꯥꯏꯁ꯭ꯔꯥ꯫ ꯖꯃꯨꯅꯥ ꯀꯄꯤꯂꯤ ꯁꯩꯔꯦꯡ꯫ ꯖꯃꯨꯅꯥ ꯀꯄꯤꯂꯤ ꯏꯄꯨꯟꯐꯝꯅꯤ, ꯖꯃꯨꯅꯥꯃꯨꯛ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ, ꯃꯤꯇꯩꯒꯤ ꯈꯨꯟꯗꯥ ꯍꯧꯐꯝꯅꯤ, ꯃꯤꯇꯩꯒꯤ ꯋꯥꯔꯤ ꯏꯔꯣꯏꯅꯔꯤ꯫ ꯍꯨꯖꯥꯏꯒꯤ ꯈꯥꯔꯝ ꯄꯥꯡꯕꯗ ꯁꯣꯡꯂꯕ ꯎꯃꯪ ꯀꯣꯛꯂꯒ ꯃꯤꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯈꯤꯕ ꯖꯤꯒꯤꯖꯥꯟ ꯔꯥꯖꯕꯥꯔꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯉꯩꯒꯤ ꯈꯨꯟꯗꯥ ꯂꯩꯁꯦꯝꯕ ꯃꯤꯇꯩ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯁꯤ, ꯔꯥꯃꯥꯅꯟꯗ ꯒꯧꯔꯆꯥꯟꯕꯨ ꯅꯤꯡꯁꯤꯡꯁꯤ, ꯀꯥꯎꯗ ꯈꯪꯂꯣꯡ ꯁꯦꯝꯂꯁꯤ꯫ ꯂꯩꯀꯣꯜ ꯁꯦꯝꯕ ꯑꯁꯩꯕꯒꯤ ꯖꯃꯨꯅꯥ ꯀꯄꯤꯂꯤ ꯁꯩꯔꯦꯡꯅ ꯃꯤꯇꯩꯒꯤ ꯈꯨꯟꯗꯥ ꯄꯥꯎꯗꯝꯂꯅꯤ, ꯇꯦꯈꯥꯎꯒ ꯃꯔꯤ ꯈꯪꯍꯜꯂꯅꯤ꯫ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 42ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯚꯥꯔꯇꯤꯌ ꯗꯂꯤꯇ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ, ꯅ꯭ꯌꯨ ꯗꯤꯜꯂꯤ, ꯖꯥꯒꯤꯔꯣꯗ ꯕ꯭ꯔꯥꯟꯆꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯖꯥ ꯈꯨꯜꯆꯟꯗ꯭ꯔ ꯃꯉꯥꯡꯒꯤ ꯁꯩꯔꯦꯡ ꯋꯥꯍꯪ ꯑꯃ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ꯫ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2019ꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯕꯣꯔꯥꯄꯥꯅꯤ ꯈꯣꯡꯕꯥꯟꯗ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇ ꯐꯣꯡꯈꯤꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ
ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯋꯥꯍꯪ ꯑꯃ ꯃꯥꯂꯦꯝ ꯏꯃꯥꯅ ꯅꯧꯅ ꯄꯣꯛꯆꯕ ꯃꯆꯥ ꯆꯦꯛ ꯆꯥꯎꯄꯣꯛ ꯐꯛꯂꯥꯡ ꯑꯣꯜꯂꯤ ꯐꯛꯂꯥꯡꯅ ꯈꯥꯡꯄꯣꯛꯁꯪꯒꯤ ꯆꯦꯛꯌꯨꯝ ꯃꯇꯝꯅ ꯑꯣꯟꯈꯤ ꯃꯥꯂꯦꯝ ꯏꯃꯥꯁꯨ ꯃꯆꯥꯁꯤꯡꯒꯤ ꯁꯔꯩꯗ ꯆꯨꯊꯦꯛꯀꯤ ꯅꯨꯡꯕꯤ ꯃꯌꯥꯟ ꯀꯌꯥꯅ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯦꯝꯕ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ ꯃꯤꯠ ꯄꯥꯡꯒꯗꯕ ꯀꯅꯥꯅ ꯆꯤꯡꯃꯤ ꯀꯅꯥꯅ ꯇꯝꯃꯤ ꯀꯅꯥꯗ ꯍꯪꯁꯤꯒꯦ ꯀꯗꯥꯏꯗ ꯆꯠꯈꯤꯕ ꯀꯅꯥꯅ ꯍꯪꯅꯤꯡꯂꯤ ꯀꯗꯥꯏꯗꯒꯤꯅꯣ ꯃꯤꯅꯤꯅꯦ ꯃꯤ ꯍꯧꯔꯛꯐꯝ ꯅꯥꯏꯕ ꯍꯥꯎ ꯃꯌꯥꯡ ꯄꯥꯡꯒꯜ ꯃꯤꯇꯩ ꯑꯆꯨꯝꯕꯗꯨ ꯂꯃꯨꯛꯅꯍꯟꯁꯤꯔꯥ ꯑꯩꯒꯤ ꯄꯣꯂꯣꯏꯐꯝ ꯌꯥꯎꯗꯅ ꯀꯅꯥꯅ ꯁꯦꯝꯕ ꯇꯥꯏꯕꯪ ꯑꯁꯤꯒꯤ ꯇꯥꯔꯛꯈꯤꯕꯔꯥ ꯄꯣꯞ ꯃꯊꯛꯇꯒꯤ ꯏꯄꯥ ꯏꯄꯨ ꯏꯄꯨꯙꯧ ꯄꯨꯔꯦꯟ ꯅꯥꯀꯛꯄ ꯏꯃꯥꯗꯒꯤ ꯄꯨꯔꯣꯜ ꯇꯔꯦꯠ ꯏꯄꯥꯗꯒꯤ ꯄꯨꯔꯣꯜ ꯇꯔꯦꯠ ꯄꯨꯔꯣꯜꯅ ꯄꯨꯔꯣꯜ ꯂꯤꯛꯂꯨꯗꯒꯤ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯈꯤꯛꯊꯔꯤꯕ ꯃꯇꯝꯅ ꯆꯣꯏꯖꯥꯏꯅꯅ ꯀꯅꯥꯗꯒꯤ ꯍꯧꯏ ꯂꯩꯁꯦꯝꯂꯣꯟ ꯂꯝꯐꯥꯡꯅꯔꯤꯕ ꯂꯝꯕꯤ ꯃꯥꯂꯦꯝꯒꯤ ꯍꯥꯡꯂꯝꯕ ꯂꯝꯍꯥꯡ ꯁꯨꯛꯂꯝꯕ ꯎꯃꯪ ꯃꯤꯒꯤ ꯃꯤ ꯉꯛꯇ ꯄꯥꯊꯔꯛꯂꯤ ꯏꯆꯦꯜꯒꯨꯝ ꯇꯨꯔꯦꯜꯒꯤ ꯏꯟꯁꯤꯜꯂꯨꯕ ꯂꯩꯇꯦ ꯂꯟꯃꯩꯅꯗꯤ ꯀꯩꯗꯧꯅꯤ ꯆꯥꯛꯊꯦꯛꯂꯦ ꯎ ꯋꯥ ꯎꯆꯦꯛ ꯋꯥꯌꯥ ꯁꯥ ꯉꯥ ꯅꯨꯡ ꯁꯅꯥ ꯂꯨꯄꯥ ꯊꯛ ꯈꯥꯇꯨꯅ ꯃꯩꯅꯁꯨ ꯂꯦꯝꯃꯤ ꯏꯁꯤꯡꯅꯁꯨ ꯊꯩꯈꯤ ꯅꯨꯡꯁꯤꯠꯁꯨ ꯅꯦꯝꯈꯤ ꯃꯤꯅꯗꯤ ꯇꯛꯊꯔꯛꯂꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯊꯨꯡꯅ ꯈꯥꯛꯄ ꯂꯩꯇꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯈꯪꯒꯅꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒ ꯃꯔꯨꯞ ꯑꯣꯏꯁꯤꯔꯥ ꯃꯇꯝꯒ ꯏꯇꯥꯎ ꯁꯥꯟꯅꯁꯤꯔꯥ ꯄꯨꯟꯁꯤꯗꯒꯤ ꯇꯝꯁꯤꯔꯥ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯃꯇꯝꯗꯒꯤ ꯍꯪꯁꯤꯔꯥ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯋꯥꯍꯪ ꯑꯃ ꯏꯇꯣꯝꯇ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 42ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯃꯦꯗꯥꯝ ꯃꯨꯇꯨꯃꯣꯡꯕꯤ ꯕꯟꯗꯅꯥ ꯗꯦꯕꯤꯒꯤ ꯁꯩꯔꯦꯡ ꯅꯪꯕꯨ ꯅꯪꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ 2013ꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯏꯕꯤ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯁꯪꯕ ꯑꯇꯤꯌꯥꯗ ꯐꯣꯡꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯇꯥꯎꯔꯦꯝꯃꯣꯡꯕꯤ ꯅꯣꯡꯃꯥꯏ ꯂꯩꯁꯅꯥ꯫ ꯅꯪꯕꯨ ꯅꯪꯅ ꯈꯪꯕ꯭ꯔꯥ? ꯍꯦ ꯄꯨꯟꯁꯤ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯕꯗ ꯇꯝꯕꯤꯔꯝꯃꯤ ꯅꯪꯅ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏꯕ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ ꯋꯥꯔꯤꯁꯤꯡꯗꯣ ꯆꯤꯛꯂꯕ ꯑꯍꯤꯡꯗ ꯂꯤꯕꯤꯔꯝꯕ ꯃꯌꯥꯝꯗꯣ ꯊꯋꯥꯏ ꯀꯧꯕꯤ ꯆꯦꯛꯂꯥ ꯅꯨꯡꯁꯤꯕꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯅꯨꯡꯗ ꯂꯩꯔꯤꯗꯣ ꯅꯪꯗꯤ ꯇꯥꯏꯕꯪ ꯇꯣꯔꯕꯥꯟꯗ ꯄꯨꯟꯁꯤꯒ ꯈꯥꯏꯅꯔꯝꯗꯥꯏ ꯍꯟꯅ ꯍꯟꯅ ꯅꯤꯡꯁꯤꯡꯍꯟꯕꯤꯌꯨ ꯅꯪꯒꯤ ꯁꯛꯇꯝ ꯄꯥꯞꯀꯤ ꯏꯆꯦꯜꯗ ꯇꯥꯎꯔꯕ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯊꯦꯜꯂꯕ ꯅꯤꯡꯕ ꯀꯥꯏꯔꯕ ꯀꯌꯥꯅ ꯍꯪꯖꯔꯤ ꯑꯁꯥꯒꯤ ꯈꯣꯟꯖꯦꯜꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯪꯕꯨ ꯅꯪꯅ ꯈꯪꯕ꯭ꯔꯥ? ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯄꯨꯕꯤꯌꯨ ꯑꯩꯕꯨ ꯃꯤꯇꯩ ꯏꯅꯥꯠ ꯍꯥꯞꯄꯤꯌꯨ ꯒ꯭ꯌꯥꯟꯒꯤ ꯁꯃꯨꯗ꯭ꯔꯗ ꯌꯧꯍꯟꯕꯤꯌꯨ ꯃꯝꯂꯕ ꯇꯥꯏꯕꯪꯕꯨ ꯃꯉꯥꯜ ꯄꯤꯕꯤꯌꯨ ꯖꯒꯠꯀꯤ ꯃꯄꯨ ꯅꯍꯥꯛꯅ꯫ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 44ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯍꯣꯖꯥꯏꯒꯤ ꯑꯝꯇꯣꯂꯥ ꯍꯣꯔꯤꯇꯤꯂꯥꯗ ꯂꯩꯕꯤꯔꯤꯕ ꯑꯃꯁꯨꯡ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯋꯥꯡꯈꯩꯃꯌꯨꯝ ꯆꯟꯗ꯭ꯔꯀꯤꯔꯇꯤꯒꯤ ꯁꯩꯔꯦꯡ ꯃꯄꯨꯒꯤ ꯂꯩꯀꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯁꯩꯔꯦꯡ ꯑꯁꯦ ꯏꯪ ꯀꯨꯝꯖꯥ 1835ꯗ ꯃꯤꯇꯩꯂꯣꯟ ꯀꯟꯕ ꯂꯨꯞ ꯑꯁꯥꯝꯅ ꯐꯣꯡꯈꯤꯕ ꯇꯥꯕꯨ ꯂꯥꯏꯔꯤꯛꯇ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ꯫ ꯃꯄꯨꯒꯤ ꯂꯩꯀꯣꯜ ꯃꯤꯠꯅ ꯎꯕ ꯇꯥꯏꯕꯪꯒꯤ ꯂꯩꯀꯣꯜꯗꯤ ꯄꯠꯄ ꯄꯨꯝꯕ ꯂꯩꯕꯅꯤ ꯃꯥꯡꯕ ꯇꯥꯛꯄ ꯑꯣꯏꯕꯅꯤ ꯃꯤꯠꯅ ꯎꯗꯕ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗꯤ ꯄꯠꯄ ꯄꯨꯝꯕ ꯂꯩꯇꯦꯗꯣ ꯃꯥꯡꯕ ꯇꯥꯛꯄ ꯑꯣꯏꯗꯦꯗꯣ ꯑꯗꯨꯒꯨꯝꯕ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯌꯧꯒꯦ ꯈꯟꯕ ꯌꯧꯉꯝꯗꯦ ꯐꯪꯒꯦ ꯅꯤꯡꯕ ꯐꯪꯉꯝꯗꯦ ꯌꯧꯒꯦ ꯈꯟꯕ ꯀꯅꯥꯅ ꯃꯔꯛꯇꯕꯨ ꯀꯪꯃꯥꯡꯅꯩ ꯑꯔꯦꯝꯕꯗꯕꯨ ꯆꯤꯛꯃꯥꯡꯅꯩ ꯑꯗꯨꯒꯨꯝꯕ ꯃꯄꯨꯒꯤ ꯂꯩꯀꯣꯜꯕꯨ ꯌꯧꯒꯦ ꯈꯟꯕ ꯀꯅꯥꯅ ꯐꯪꯒꯦ ꯈꯟꯕ ꯇꯥꯔꯕ ꯃꯥꯟꯅꯕ ꯈꯣꯡꯊꯥꯡꯅ ꯊꯥꯡꯂꯣ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯅ ꯂꯥꯎꯔꯣ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯔꯣ
ꯑꯗꯨ ꯇꯇ ꯐꯪꯕ ꯉꯝꯒꯅꯤ ꯃꯄꯨ ꯃꯥꯒꯤ ꯂꯩꯀꯣꯜꯕꯨ ꯃꯥꯡꯗꯕ ꯂꯦꯡꯗꯕꯅꯤ ꯈꯪꯒꯅꯤ ꯂꯩꯀꯣꯜꯗꯨꯕꯨ ꯌꯧꯔꯕꯗꯤ ꯁꯤꯗ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯇꯥꯏꯕꯪꯅ ꯃꯤꯡꯈꯩ ꯁꯣꯟꯅꯒꯅꯤ ꯂꯩꯀꯣꯜꯗꯨꯗ ꯁꯥꯠꯄꯅꯤ ꯂꯩꯔꯥꯡ ꯀꯌꯥ ꯇꯥꯏꯕꯪꯅ ꯄꯥꯝꯕꯗꯤ ꯂꯩꯔꯦꯟꯗꯨꯇꯅꯤ ꯃꯗꯨꯕꯨ ꯀꯧꯏ ꯃꯄꯨꯒꯤ ꯂꯩꯀꯣꯜ ꯂꯣꯏꯖꯔꯦ